Sahi kharagi mamangdagi lamdam masida NRC asi chana hallu haina laurakpadu ngasidi maijau thokle. Masigi marudi state asi mapal leibak haibadi Myanmar, Bangladesh amadi Nepal dagi MITOP kaya ama ka hena thomjilakpa amadi naron da sangsilaktuna hanadagi khundaraga leijariba indigenous people sing haibadi maru oina Manipur gi tapak lamda khundariba maitai phurup sing asigi pibam asi nongmagi hiram ayamada sokchilakpagi mami tarakpa asinani. Isam samna NRC haibasidabu Assam state ki NRC asi khaktani. India gi atai state amatada natragana mafam amatada Assam gi gumna NRC amata semba leitri. Amarom dadi sahi tara khudingi paikhatliba missing mikok thiba amadi yumkok masing thibagi census ki operation report asimak NRC ni haina phongdokli. Masi phongdokli bagi maramdi asigumba report ki operation amana sahi tara khudingi thabak oina paikhatpada imung amada leiriba miyoising adugi maming matha sahi mahai gi thak amadi yumburen aduga leinaba marising thabak ingkhang paiba sing kaya amagi masa kaya ama khomgatli. Mikok masing thiba asida imung amada leiba pokpada ngairiba angang-dagi hauraga phamungda phamsinariba anaba sing haibadi sidriba misak amabu makhoi gi maramda mamutana tongan-tonganba kalam pairaga mayek singna broadsheet haiba paper amada report kaya ama ikhatuna khomgatlibani. Asigumba data sing asibu NRC amani haina Indian gi Citizenship Act 1955 ki makhada launadaba natte state ama natragana leibak amagi manungda leiriba miyoi khudingmak asi India gi nagrik amani haina mayak sengna palle. NRC haina hek palakpada Assam gi NRC gi wafam masi hek puthoknarakli. Assam gi MITOP foreigner sing tanthokpada Assam gi NRC asi yamna maru oi. Assam gi NRC asi Assam khaktagi oiba National Register of Citizenship list amani. Ningkha tamlaba matungdagi Assam pumbagi ing 1951 da pangthokpa population gi census ki report adudagi Assam state ki oiba data sing khomjilaga mathangi sahi 1952 da census ki data adu da yumpham oiraga amuk hanna khungang sahar ki mafam kaya da chattuna mapa mapu haktaktagi khundariba yelhomi singi miyoi singi maming mathaga census record leiriba population list aduga chana hallaga verification tawraba matungda nauna amuk tungana semkiba Assam gi National Register of Citizenship ki list amani. Masibu semkibagi marudi Assam asi nongmadi soidana MITOP singna jot khargani haibasi matam madugi majati bu nuchijaba nationalist leader ama oiriba Assam gi ihan hanba chief minister Sri Gopinath Bodoloi gi honajaman gi ithil amani. India Pakistan haina tongan khaidoknaraba matamda Pakistani refugee is Pakistan haujikna Bangladesh tagi MITOP kaya ama lepalaitana hoijilakpa Assam da khundasilakpadagi thodok kaya ama khangduraga ururaga matam madugi chief minister aduna Assam state ki oiba tungi phirep ase laurakpani. Aikoigi state asisu NRC asi semba hekta ngamgadra haibasi wahang ama oiragi hotnarabadi karigisu ngamloi. Manipur lengakna ILP gi best year cut off year asi 1961 da lepkhibana India lengakna 1961 gi mikok masing thiba census ki operation adudagi data haibadi matam aduda laikiba imung khudingi miwai masing sing family member utpa masak sing loinana matam aduda state asida laikiba yumlep khiba yum masing utpa information masak sing asi phangan miyu taknaba si mathau taraki. Masibu phangba taragadi Manipur manungda India gi atopa state sing dagi laktuna khundariba amadi mapal leibak haibadi Myanmar, Bangladesh amadi Nepal dagi lona yadaba mawongda naron da sangchilaktuna sing amasung tampaki lamda anau-anauba khul kaya ama semgatuna population explosion na maram oiraga missing hengalakpa si thingba ngamgani. State asida maram sadana missing asi khangen hengalakle haibasi India gi laingaki population ki growth ki matangda state singadugi phong ki report amana su phajana takhrabani. Report aduna ulibadi India pumbagi angang pokpigi changdagi Manipur asina national level dagi aduki matik nemi haibani. Tawbadabu missing hengalakpigi changdi national level dagi Manipur state na sang aduki matik wangba heli haibani. Masina takpadi state asida missing khangen hengalakliba asi angang yamna pukpagi phal natte. MITOP sing asi maram sadana state asida changchilakpagi mahainani haibasina mayak sengna takle. State asida naron da changchilakliba asi satkiba sahi nifu jangkhai matamdagi tapna MITOP kaya ama khundarakpagi saitheng kaya asinani. 1961 gi census ki report asina jumpham oiraga Manipur da NRC ama semlakpa matamda lamdam masigi hanadagi khundaraga lakliba yelhomi sing haibadi maitai pangal naga tribe sing kuki tribe sing amadi
नेपालीसिंगदा अकायबा थोहनगदबसु लेते मरमदे सेंसस के रिपोर्ट अदुदा यावरिबा युमथोंग खुदिंगमक्की ममिंगसिंग फैमिली की मेंबरसिंग अदु इंडिजिनस पीपल्सिंग ओइगदौरिबनी सेंसस के रिपोर्टसिंग अदुदा उद्लिबा असिना फैमिली मेंबरसिंग द नत्तना मखोइना पोगलकपा मसा मसुसिंग असि सुथांग कयासु अदुमक इंडिजिनस पीपल्सिंग ओइना स्टेट असिदा हिंगलगा खुंदारगा लेगदौरिबनी अदुगा स्टेट असिबु थादोक्तुना मसा मसा की मरमदम स्टेट नत्रगना लेबाकसिंग अदुदा हनखिगदबा मियोइसिंग अदुदी सिंग अमसुंग तमगी लम अनिमक्ता लेरिबा मियोइ कया अदुगी ममिंग मथा अमदी मखोइ मखोइगी मपा मपुसिंगी ममिंग मथा याउबा सेंसस के रिपोर्टसिंग यावरमदबा तारगदी फंगद्रबदी मखोइसिंग अदुबु मसाना इलीगल इमिग्रेंट अमनी हाइना लोना यादबा मवोंगदा स्टेट असिदा खुंदारगा लेसिलमले मखोइसिंग असि लोना यादबा इमिग्रेंटसिंग रिफ्यूजीसिंगनी हाइना लौगदौरिबनी असमदा चथरखिबगुमना सेंसस के रिपोर्ट असिदा कनागुंबा इमुंग अमगी मियोइ ममा मपागी मिंग याउदबा तारगसु मखोइ मसाना 1961 की ममांगदा लैखिबा वोटर की लिस्ट अदुदा मखोइगी ममिंग मथाना सिंगबसिंग यावरंबा तारगदी नत्रगना निंगथौगी दरबारदा अमदी स्टेट की लैंगाकना खुंदानबा अयाबा पिरंबा चे सांगसिंग पुथुकपा ngamba तारगदी मियोइसिंग अदुबु इंडिजिनस पीपल अमनी हाइना लौगनी इंडिया की अतोप मयोलमदगी लाखिबा मिटोप मियानजा कया अदुबुसु एनआरसी असिदा कोनसिनगदौरिबनी एनआरसी असिगी वेरिफिकेशन की लिस्ट याउद्रबा हाइबदी 1961 की मतुंगना चंगलक्तुना खुंदा लेतारबा मियानजासिंग अदुबु आईएलपी की टेम्पररी परमिट नत्रगना रेगुलर परमिट अमा पीरगा मतम खरा लेहल्लगा मसा मसा की मरमदा अमुक हनखिनी तसेंगना एनआरसी अमा सेमबा हाइबसी अचौबा थबक अमनी डिस्ट्रिक्ट खुदिंगी युमथोंग खुदिंग चत्तुना वेरिफिकेशन की ड्राइव अमा पांगथुकदौरिबनी वेरिफिकेशन की ड्राइव असिदा फंगलकपा मियोइसिंग अदुगी ममिंगसिंग यावबा लिस्ट अदु ड्राइव एप्लीकेशन हाइबदी अचुम अरान खंगथुकनबा जेनिंगबसिंग खोनिंगबसिंग कयागी वकत कया अमसु तागदौरिबनी स्टेट की लैंगाक असिना एनआरसी असिबु सेल अमा चाउना हांगदौरिबनी असिगुमलबा लिस्ट असि डिस्ट्रिक्ट खुदिंगमक्ता डीसी की ऑफिससिंगदा एनआरसी बुट अममम लिखत्तुना से सांग कया अमा वकत कया अमा लौसिनबा मियोइ कया अमगी स्टाफ कयासु थंबा तारकी लोइनना असिगुमलबा वेरीफाइड तौरबा लिस्ट असि स्टेट अदुगी एनआरसी की वेबसाइट अमा सेमदुना एनआरसी की लिस्ट असि मिपुम खुदिंगमक्ना येंगजनबा खंगजनबा हाइदुना होनबगी मथौ अमा तारकी असमदा एनआरसी लिस्ट फोंगबा अमदी हापतोक हापचिन तौबगी अपडेट सिंग तौबा ngमखिबगी मरुदी ing 1985 ta all assam student union ga india lenga ka mitop sing tanthokpagi ihouda yanaba agreement ama assam accord haina sign tawna kiba asinani accord asigi makhada assam da mireibak masa kaya ama khanthokpa amade nrc ama mapung phana semada changadaba sentham kaya ama india lenga na puthokpa haiba sisu maruni men power haibadi thabak thana mayam asigi darkar oiba miyoising adudi state ki lenga asina puthok sakadabani करीगुम्बा 1961 की सेंसस के रिपोर्ट फंगद्रबा फावबदा 1961 की ममांगदा लेरंबा वोटर की लिस्ट फंगबा तारगदी एनआरसी असि सेम ngमगनी सेंसस के रिपोर्ट का वोटर लिस्ट का खेनरिबा असि फैमिली की मेंबर मसिंगदनी वोटर लिस्ट दी इमुंग अमगी सही कुनमाथोय सुरबा मियोय सिंगी ममिंग खक्तनी सही कुनमाथोय की मखादा लेरिबा मियोय सिंग अदुदी माइनरनी वकल लेपचबा ngमद्री हाइना वोटर लिस्ट चंदब असि हौजिक पुदी चही 19 सुब तारगदी वोटर अमा ओइना सखंगले इमुंग अमगी एडल मेंबर खरना वोटर लिस्ट बु चंब तारगदी इमुंग अदुदा लेहौरिबा बोथ थदबा याद्रिबा माइनर गी अंगांग सिंग अदुगी ममिंग मथादी ममा मपा मचे मबुंग मयामना अदुम लाइना पुथोकपसु ngमलगनी मिटो फॉरेनर सिंग असिबु डिटेक्शन तौनबनी हाइना थौरांग तौरिबा एनआरसी असि सेम मतमदा इंडिया लेंगा की अयाबा लौबा असिनी स्टेट असिगी ओइना एनआरसी अमा सेमनबगी दमक्ता इंडिया की लैंगाकता हेन तकनबना मरु ओइरकपा असिनी सेंसस के रिपोर्टसिंग असिदसु वोटर लिस्टसु इंडिया लैंगा की मखुत्ता लैबा ngaktani सेंसस की ऑपरेशन अमदा सही 10 खुदिंगी पांगथुकलिबा असि मिनिस्ट्री ऑफ होम अफेयर्स की मखादनी सही 5 खुदिंगी लाकपा असेंबली की इलेक्शन की वोटर लिस्टदा इंडिया लैंगा की मखादा लैबा इलेक्शन कमीशन ऑफ इंडिया ना पाइखतपा असिनी इंडिया लैंगाकनासु 1961 की पॉपुलेशन की सेंसस रिपोर्ट फंगन तारगदी एनआरसी असि सेमदा इयादा यारे।